ngasi numidang wainam phonghiba tongan tonganba Manipuri siphongsingdagi amasum thokiba thawdok wathoksingdagi maruoiba ipauksin khongatcharaga Manipur top channel gi mekadigi memda share tawjagi anbada mawong tadana school saramba contractor blacklist tawnaba center da se thakre Robin Sangmai Kendra gi manungda leiba Nilapanda Higher Secondary School gi nauna sariba classroom sing mawong tadana saramliba mari lenaba contractor blacklist tawbiyu haina Union Education Minister Ranesh Pokhriyal Amadi BJP National Scheduled Caste Morcha gi President Lal Singha Arial da ayiba sirul thadano kan kre haina BJP Scheduled Caste Morcha gi National Executive Member KS Robin Fondokre Hiramasigi mari lenjana ngasi ma ki yumna pangthokiba pawgi mifum amada hai Nilapadama Higher Secondary School asigi nauna semga sagaliba infrastructure sing asida mawong tadana sel khaktagi kanduna thabak suriba contractor asi mari lenaba singna blacklist tawbiyu amadi thabak asiga mari lenaba sel khudima lauthokpada athingma thambiyu school asi Samagra Shiksha Manipur School Fagadhansi mission gi makhara subani hawkiba sachatareta MSF ki thaumisingna school asida sengba sagalib sing asi quality yaudre haiba utkraba matung state asigi education minister amadi kendra asigi MLA na yengsilamba adubusu thagali leba asida en birena lusingwalenga asigi makhara paikhaliba sakwa thorang kaya asi asigumba contractor singna manghananaba sinba sumloi ST gi lam singda paikhaliba sakwa thorang gi thabak thoram sing kaya asi yengsinanaba BJP headquarter dagi khangalakpa leibana atop state asigi SCG area singda paikhaliba thabak kayasu asoiba tawdana yengsilagani haina su makhatana phongdokhi amasum yamna ngagliba pawbana mayam Arial view map ama thengnare khugyo khundrakpum kendra youth organization khugyo na kendra sigi mafam singda lairiba historical placing amadi semgatpa yaba mafam sing matam kyagi mamangdagi thijinduna lakpa adugi top amasa ama taret khul belesta khugyogi president laisangtem sanjitna Google map ki matingdagi Arial view ama meter lak amaga lising kun humpu taraga taruk pak sauba thingnare haina khugyogi serol amana hairi serol sina hai sai ahumgi mamangna mafam asida lau khoibada nungi sapu maset kya phangkhibagi wari kya leibana ngalingeda lebak ningthaugi lanban oiramba yabagi singnabal leinari hairiba kulasi Imphal Kaibi Bia Sagolmang Road ki mamang thangba sarukta meter samag yankhai sangchilaga leiba mafam amani hairiba mafam basi Manipur lenga ki mari lenaba department na lebak miyamgi langai ni khana thijinbiduna mapung phana sakhot tharang tobinaba appeal torakli haina pawsina sumakhatana phongdorakli Atopa pawamanamo mentally provision sing kanthok lamba police personnel singi mathakta tumina laisiliba karigino kada hawkiba sai English singani ga taragani pan gi junda crore kun ga taret henbagi drug power senab ADC Sandelgi chairman oirama lukhaujai jobu mara laiti haiduna hawkiba sahi gi December taraga tareta NDNPS ko na thadokiba amasum Fodel drug case hairaga khangnaba lupa crore samri henbagi drug phabda sienaba miyoi sing thadokibada Leingak na tuminna leisin madugi mayokta yaningdaba phongdoktuna ngasi Imphal East ki manungsanba Kairao Bitra makha lekaida panthoibi Laimarol Lamjing Maira Association amasum kada Imphal East District Committee ani punna khusamnaduna wakat mpham ama pangthokre haina kadagi Information and Publicity Secretary Khondongmam Anandana thadorakpa sirol amana phongdorakli Sirasin hai wakat mifam adura kadagi General Secretary Git Chandra mangangna haikibada lupa crore kun gatret henbagi draka loinana phabra sienaba maingti chamaga taraga humdoi gi manungda miti taraga mathui amadi mara laitre haina thadokraga ADC Sandel gi siramin lukhaujai jogi driver amadi helper anida yamlaba drug sing adugi mapuni haiduna wayel tarakhi Manipur lenga ki thawong asidi pelaktabadagi Hairok pham ki wakat mifam amada minister pham thadu haiba plate card paiduna wakat mifam pham lubagi damak kadagi thaumi amabu yumpham yaudaba maral siduna phajin haibasi lebak irang thoknaba sinbu oina thokani Manipur lenga ki thawong asi democracy bu khongawnaba India constitution na piriba freedom of speech violate tawbani hairi North East India da khwaidagi sawbu oina lupa crore samri rongi drug phabra sienaba Myanmar masa ama yauna miyoi mapan kona thadokraba sungasi phawba Manipur lenga asina tumina lesili drug sing adung phabra tangai phadana tawgadaba
mandatory provision-sing kanthoklamaba Thawal District Police ki mathakta Manipur Leingakna tumina laisiliba karino hangki wakat mifam adu loisilakpara lukhaujai jau thadokpa yaningde drug lalonba sairak piyo amasum war on drug phagi tahanganu haiba kholahausing amatu oina lauduna yaningdaba phongdokhi haina spawsin makhatana phongdorakli loisilakpoina ngasi goiba COVID-19 update mayam da share tawjagi Government of Manipur COVID-19 Kamal Kantar room dagi thadorokpa press release number 381 ngasi numidang weramgi pung mga phogi oiba update mayam punna miyoi tara general population dagi COVID-19 positive oikhi amasum miyoi amana Central Armed Police Force dagi ne general population dagi miyoi tara COVID-19 positive oikhi bidu taruk amana nupani mari amana nupini amasum makhoi singsi Jenims ta ani Rims ta taruk babina diagnostic ta ani amasum kangpukpi RAT da ama test tobu matamda positive oi habis khanglakhibane aduga ngasi pung kunga maris da COVID-19 miyoi amata sian khide aduga ngasi sumnagi miyoi ama home isolation dagi amasum discharge tawkhi amasum apun boina hauji COVID-19 na handuna leidiba miyoi masingsi active case oina hauji naduna leidiba miyoi masingsi sumnagi samaga ama sujilagde mem hengala ibane makoi singsi gi manungda general population dagi marfuga mapani amasum central security personnel dagi taragani thoine aduga hauji oiriba recovery rate sina 98.38% ne aduga air passenger travel torokhiba state asida Apple gi tang nipan da Air India flight AI 889 da row 16 dagi na 12 aduga Apple gi tang mapan da Indigo flight 6E dagi na 22510 na 1 dagi na 7 aduga Apple gi tang mapan English ngani ga kun ngama thuri Indigo flight ta 6E 6181 da laki ba row 1 dagi na 7 makoi singsi Common COVID Control Room 1800345381 ta natragana respective district surveillance officer DS order athubada pau phabiyu inform tabiyu haina su press release na makhatari aduga latest oiba vaccination gi Manipur gi April gi tangma pan phoki oiba update ta myam anawboina miyoi vaccination tawgi bisi hengala ibani myam inaw tawgi bisi miyoi lising ga sanini apun moina tawki ba miyoi mising sina lising mau dragani thoiga samri go humdragani thoini aduga till that phoki oiba healthcare workers in the vaccinated tawkiba mi mesing lising kuntraga mathoiga samapan ga kuntraga mathoini mkhoi singsigi manungda the director of Rims Jenims Welfare Family Services State Mission Director and Director Health Services DCMOS DFWOS DIOS of the district the Chairman Managing Director of Siza Hospital and Babina Diagnostic ne amasum makha satrak point amasum losilak point tentakpa maruiba pawkhra memna pijaramge mem taminase Nupi amana mapuroibabu crore 3.5 insurance claim taunaba hingna mai thakre yamna tangna thokpa thaudo ama oina Tamil Nadu da sei yankhai tere nupi amana magi mapuroibabu lupa crore 1.30 insurance claim taunaba mai thadunu hatkre haina Perinelur police na phongdokre thaudo asida laikhidrabadu ke Rangaraj Erode district ki Thudupati da laibani haina masak khangdokpa ngamkhre haina pawmana makhatari amasum losilakpoina atopa laibak thiba pawmana Myanmar military na miyoi taraga mapan sibigi serak pikre military na salaiba Miyawade TV gi matung ina army captain amagi associate ama yangonda hatpagi maral miyoi taraga mapan military na Irai numita sibigi serak pikre miyoi singa sigi manungda taratare amadi masa yaudana pikibane February amada army na Leingak paikraba matungda sibigi serak lauthokpasi machine ahanbane sibigi serak pibigi thabak asi Myanmar gi khwaidagi chawba city North Okhala pada satakhi mafam aduda marshal na serak lauthokpa yarba marshal lo thamkhre haina spawman makhatan phungdor amasum ningsingbayai Mikhalda namthak tawi haibigi maral military na Mikhalda mai paklaba party gi makhutagi namduna lenga army na pashin kibani political leader Aung San Suu Kyi amasung mahaki khongloi sing phajin kibabu yaningdaba phongdoktuna miyamna khongjang kya sangsilakpadu namthanaba honabada miyoi kya gi punsisu lomkhrabani haina pausna makhatan phongdorogli and thank you